Air India Express ki flight ama ngarang Delhi dagi Jammu faurga Srinagar tamna pairakpada technical gi oiba issue lakpadagi Taramdana National Capital da Amuk Hankre Hairi official singi matung ina flight IS2564 ase ngarang chorakna numit jungbada Jammu da tagadabani adubu matugi mahutta airport adu yoromdana pilot aduna hallaga Delhi tamna Amuk paikre Hairi aircraft adu Jammu airport ta mahakna Delhi da handringaida koi pai paidina leirami Hairi Paugi agency amana pirakpa warol amagi matung ina Air India Express ki wangangloi amana hai technical issue amana maram oiraga original flight adu Delhi da hankraba matungda Delhi Jammu flight operate taunaba atopa aircraft ama thorang tawkhre masigi thodok ase atopa Air India Express ki flight ama yauna Patna airport ta achauba charangnaba ama thokiba matung nongma kanda lakhibani